Pari Mom Channel na mayam puno pui kai khumna ba uchari ngasidi Pari Mom Channel la mayang yafam da wafam khajit ang thamjage thamjadori ba wafam sisu mayam puno mangna phone to birakpa aigi ima pabung ichinau amadi nungsireba marup ibung ipa kaya amana mafam mafam dagi phone to biraga Pari Mom Channel kari tawre video se sang naina thagalakti ba se hangbira iko ado phone to birakpa mayam puno mapu amukasu Pari Mom Channel na ikai khumna ba uchari loina na Pari Mom Channel sibu support to biriba amadi Pari Mom Channel da thona pangal happy reiba mayam puna mapusu ikai khumna ba uchari adu ichinaw mayam Pari Mom Channel na video sang naina thagalak tabigi maram video khara yengminarasi ko adu video do yengminabagi matungda asum khangani ko adu loiga makha tana wafam khajitang thamjage aduga haujikse matamse khara hanaga manadre haigadra natragana haujiki matamse mawong amada chatli haigadra imung manung gi wari khara su mayang from dai share to jelake aduga haije gadabadi hojik Pari Mom Channel na video thagalakta bagi maram se yengaga makha ta wafam do hairage natragadi video wa se yam sang na ngang lei dore ba aduna video mating ang tang hana yengminagi si video sang na thagalakta bagi maram do karino haibase ko aduga asai manem na mau otpa amadi mauna manem otpa adugi matang su wafam khasitang thamjage ko mayam puna natraga su yum thong khudingi natraga su yum mamani dadi asi gi thabak se asum thoi aba ko ado video se yengasi makha ta na mong hapjara age koi chinaw mayam ichinaw mayam asi koina awareness program haide khoi SP sar na order to podagi SP sar la khoi khangalak podagi meeting ama pangthok chabani ado lai base aikoi gi DSP mem amadi aikoi gi hojai thana gi ani la aga aikoi awareness program ama pangthok pani ko account oi matro hojai district ki SP sar na aikoi da khangalak pagi awareness program ama pangthok waina aikoi si program je pangthok chei bani ado hojik meang efam da aina haijaga da wafam di video sang naina thangalak ta bagi maram se asu thaba khara kan badagi ni chinaw mem manebok na mawole amadi mauna manemole habagi complain yamna lakpanina ai wafam khasi tang thamjage manebok sabigi amadi mamong nupi oina lakpa mawono bigi matangda mayang efam da aige ba mot khasi tang thamjage ko handak se complain se yamna toire ekoi su SP sar gi order matungina SP sar ga tanara ga awareness program kaya ma su pangthoki ba ko aduna tanja sida ai ngasi semjadreba video se manembok amadi mawgi matangda video khasi tang mayang efam da share tawjage mayam asoiran yaraga su ngakpi gane na mayang efam da Pari Mom Channel la ikok nonjari hello chinaw mayam ngasi si umaka meeting ama chacharuge program ama andak se meeting se yamna toire abdi complain se yamna lakpanina akoisu meeting ama la abanina complain ama la abanina chattaba yadabanina akoi ngasi si umaka meeting ama chacharuge asumaina sum nungti gi meeting se ama lorga ama laibanina aisu video se continue sang naina thakam to matrogol do laiba meeting sisu imung gi mauga manem ga khanaba gumba adogi sen puthok pusingi khanaba gumba asugumba complain ngata lai matrogol oina maira ge phama pairu banina ko aduna ichinaw mayam hosi complain dama la banina nakan anima yasenaba puroknaba khana chainaba thoktanaba afaba puroknaba adumaina mifama famina bagi akoi hujik sali ado hoen mafam do yoraga amuka yaraga di ai video do thagachana ba horake hotna jarake adu karingba thangatpa ngamhodaba taraga so ai laga waida myange homda thamjage adu di chaloki koi chinaw mayam mau gi matang da wafam khaji tang thamjage ko mau anobi amana nau ne yum palakpa matamda mau anobi haibase mayam su loi khangam ngani ko mau amana imung duga nau ne yum pala aga lakpa matamda mana kai khala sanga amgani ai yum do otlu ge khalaga di changa oi ko mau du so ai isamak su yum amagi mau amo oina lai bani ba aduna mau amana imung manung da ahamba lakpa matamda harau na ai se ngasi dagi di asi yum sigi member amo oidabani yum siga aina changai base mayam se yana ba mayam siga noksis anana leigena khallaga mo no bi su sangak pani abako aduga tanja sida haijaga dabadi mo ano biduna imung duga nona changpa matamda asagi ai ipamda habidi mo ano bidugi mapamda leire ibagi mato mo leisari ngai gi mato mo ga asagi amuka muk siga la aga mo ano bi amo oina lakpa matamda khajitang di change lakani ko ai ipamda leiramba mong matoga huziki laiba
imung siga nongna mo anobi amo ina sang pa matam da lerim ba yum dugi mong mato se khajik tang di manaro ya ba aduna adjust to matam da khajik tang di matam sangani ya ba ko mo nobi disu yum duga nongna sang pa matam da manim bok to yana ba masu chatori bani imunung da lerim ba member khudi mak so mana yana ba chatori bani aduna mo anobi amana yum da nongna lak pa matam da ma ke do ngai da mo phatta bi ai do oige manem ot pi ai do oige imung manung thugai bi ai do oige khala ke do ngai da sang pa na te ba aduna mo anobi dusu ai imung se changa iba mo anobi do masu yamna mayam se yana ba nungsina ba khalla ga changa pane ba adubo matang matam situation amadi misunderstanding asugumba khara leibadegi asum khara nuaina da ba haigadra asugumba kaya ama asum tholok pa yawre ba aduna tanja se da haijaga da badi mo anobi amana yumda lakpa matam da kedo ngai da mo do mo phatabi oi ga khalla lakpa nate ko aduna manem sabi phati abi wai shuna cha de ko manem sabi phati abi wai shuna te mo anobi amo ina changpa matam da mo anobi do masu magi wakhanda imung do yana ba khallaga lakpani ba aduna mo anobi de so haijaga da badi imung duga changpa matam da wahi wata inem sabi na khara hengi ba taraga so waro bi da ba mo anobi na lakpa matam da ai yum se puge khalla lakpa do adumaina khallaga mayam se kolaga nungsi chana na leimina ba adu mo anobi khallaga lakpa na troi chinau mayam adumaina sum leimina se ba ko manem sabi na wa me helasu saubi da ba aduga tanjasi da mukamuk ai wafam khaji tang thamjagi ge koi chinau mayam manembok ki matang da wafam khaji tang thamjage chinau mayam manembok ama oina yum duga leirami ba manembok to mawano bi ama lakpa matam da manembok tu na su ai mau se ot ke na kedongi da khanba na te ko ai gi changai ba imau nu pido yamna nungsina ai gi imau ni ko ai na khallaga manembok tu na su yamna harauna ichani palu hongdori bani pik na tha kaya naw puraga tha kaya naw puraga magi masani pado yauzari bani adugi matungda tapna sahi kaya ingang do pikpadagi khusammaga angang dubu ning tha dagi yok lei bani ba do ngasi di mapum phare na isani pase luhongbi bagi matungda magi maula pa matamda manembok oibiri biduna manembok oibaduna su ai isa duna puraiba maudo ai ot ke na ke dong ai su khanba na te ko magi masa duna puraiba maudo masu aduki matik nungsiri bani ai gi maula ai na ko adubu kari haini yum khara mada thoi base manem na mau o le haiba gumba asugumba ama mau na muk manem o le haiba gumba asugumba se matang matam na haiga dara karam aina no hai situation ama oi badagi moi se misunderstanding ama oi badagi adugumba khana saina base asum khara thoi ko aduga tanja sida haijaga dabadi manem sabi haiba sisu manem sabi haibisu sangai iba maudo ot kene de ke dong de khanki de bane ba aduna mauduna soiba matam da su manem sabi duna ai isa nu pi makna soiba taragadi aina isa nu pi bu karmaina ngakpi ko adumaina maudu ga su isa nu pi makne na khanbi raga maudo semdok pi bagi tanja khara pi biba maso mau anobi ama oina lakpa matam da imung duga ot ke imung se ot ke khalaga di changak pana te na ko aduna mau anobi duna soiba matam da su manem sabi duna ma se haita bada na taraga na khanghau daba na tara kari gumba ama soiba degi oiram mane khanna ko amana soiba da amana ngakpi raga nungsi sanana cheksalakpada kanana yengdori bano aigi phattabi imauduna aigi phattabi inemduna ani du tani leptoise ko leikai di leikai ne ba aduna manem sabi su aigi changai ba imau se ot ke na kedongai da khanba nate aduga mau anobi na su imung duga chang pa matam da ai imung do ot ke na khalak kedongai da chang pa nate ba adubu asumaina issue khara thoi akhoi handak se asumaina meeting program se yamna thoi do ai taksa badi na chade ko aduna manem do su aigi imau nu pido luhonga lakpa matam da aigi isa se saurok na ngasi luhonga bani ko haiba matam da aduki matik harauri bado adumaina imau nu pido soibu matam da su ngakpi ba khasi khazet asoiba leiraga su takpi tambi ba nungsi chanana leimina base akhoi leimina si koi chinau mayam ado wafam khajik tang mu thamjarakhige aduga amuka mayang yefum da thamjaga da wafam diko laikai phate abi waidi nate ko laikai phate abi wai nate laikai di laikai ni cheksalakpa matamda aigi imung manung dana khwai degi ahen mani aigi imung manung du tani aigi awawa matamda lepa dori se asai aigi phatte ba aigi imaudo aigi phatte ba aigi inembok to ani du tani leptori base atai di laikai ne nga khak lakani nungaite hairam ngani aiga yamna yanaba laikai gi ichina oigera imanabi oigera ibung ipaira nong manini humni aigi awaba da saruk ya biram ngani adubu awaba matamda lepi raktori se kanano haiba matamda asai gi aigi phattabi imau nupido asai gi aigi phattaba inembok to adudi lengba ya roida bani
लेंबा यारोइदबनी अनिदुदी सुंगसोय सोइदन लेपमिना दोरिबनेबा अदुगा फत्ते हाइरो इनेमदुना नारकपा जेलकपा लंबी सोरोकता तादो लेबा मतमदा एखोय कांधोगा चटपा ngamgadraba aigi phatre haiba imoduna karigumba problem ama taba matamda asaigi aigi inem phatabido masu aigi phattaba imodo kandhoga chatpa ngamoyaba aduna isinau mayam kari haini aigi phattabi inem dagi ahen basu leite aigi phattabi imodagi ahen basu leite ko aduna aigi haiba potse imung manung haiba se family member haiba se haiba se yamna luba pot ne ba aduna aigi se dagi ahen ba kaisu leite imau nu pi haiba de kenu aigi ne ba masu inem bo kai aigi mari amadi leinari ba aduna mari gi value se aigi mari gi aigi nungsina ba mari ama achet pa ma leiba se ase kanana su sigi achet pa mari se thadat pa ngamoy bang ha khak saunaraga su pen da ba kaya ama phongdok naraga su cheksalak pa da aigi mari dagi ahen ba kana mata leita bani chenau mayam na soina khangam ngani ko aduna aigi inem dagi ahen ba su leite aigi imo dagi ahen ba su leite nungsi sanana leimine se ba se asika haijage chenau mayam aduga leikai gi matang da wafam khajik nang thamjage ko leikai hai ba se leikai yana ba su chat patai aigi seksalak pa matamda kaigumba ma awana tarak pa matamda aigi leikai duna aigi mateng panga duini ko leikai hai ba su yamna mathau tai ba leikai yana ba chat pa gi su mathau tai ba adubu limit ama lei ko aigi thangna ba yum da kaiguma problem ama thoya ba da ai chattori bani ai chatana leiba yaroi ba mahak se aigi yum thangna bani ba adubu kayani noina chattori ba se nongma nini humni ayuk tagina numidang bau aduga numit kyani ai chatpa ngamgani leikai hai ba sisu aigi thangnari ba yum da no warakpa matam da aigi lerek leikai na warakpa matam da ekoi chatta ba yade adubu leikai hai ba ekoi sidi mitop hai ba do adu ekoi se mitop gumbani ba natroi chinau mem lalagadi sum lali hai biro ko aina khanjaba khara me ange phumda haijabani ba ko aduga imung manung hai ba sidi imung manung hai rak ba sidi aigi narak pa jelak pa problem asok apan kayama tholok pa matam da imung manung hai ba sidi narak pa yekla pa phadri bau awana tarak pa matam da aigi imung manung sidi sen ba yaroi da bani aduna leikai yana ba chatpa gi su darkar tai adubu aigi imung manung dana khwaidai ahen mani aduna imung manung yana ba hana chatpa tai imung manung sini khwaidai asoba aigi mari se imung manung ni leikai ni ko leikai imung manung khana bada leikai mi gi mathau ta di ka haina drane adu leikai yana ba su chatpa gi matang matam leiaba adubu aigi imung manung dagi ahen badi kana su leite aduna taksa badi na chade imung manung hai ba se ekhoi kaino aikoina aikoi gi tunga haurei ba generation da aikoina taktori ba se mari imung manung inembo imong nupi asigi nuksina ba mari se yung ko makuboka mamong nupi ga khanai ba sidi tada bani ba ko manemboka machan nupi ga mamong nupi ga asi yamna taya ba nupi ekoi tani ko yamna khana cheni yai to ise ko ado taunaroi si khana cheni ba se keisu kana de chinau mem imong manung yana ba chatmina si amana soiropana amana mention minarga nuksi sanana chatmina si ko aduga leikai su yana ba chatka da bani leikai hai ba se aduki matik aikoi ga su awa bada nungai bada leikai ga share to mina doini adubu leikai na hai basina khajitang akhoi gi leikai ba sidi leikai ni na ko imung manung ai sidi khwaidi alu bani am koi chinau mem makuboka mamau nupi ga matang no phang khajitang thamjage ko makuboka mamau nupi ga khanai ba se mem tabra anan bana ta da bani ko makuboka mamau nupi ga khanai ba se anam bana ta da bani tari ba se mamau nupi ga manimo ka khanare haye o machan nupi duga kaino manama duga khanare haye asumai se yamna taya ba ko machan nupi duga manama duga khanaba manembok duga mamau nupi duga khanaba adubu makubok duga mamau nupi duga khanai ba se ta da bani ko hoi amani leiram ba su yai ado aikoi nupi sitane ba yamna akoi nupi se chinju ko tang kanja ba ko chinju ko tang kanja ba kaino chin kan ba sisu kaino ai ba da akoina thabak se
थबक सुजनरपने असाई साउनरप हाइगद्रा नत्रगा थबक से कलकपदगी वारबनि इसौ खरा लांगनबा हाइगद्रा अमना ngaakpada amana taningbagumba amukamo aisu asaidagi sura lakpanina mana asaigi ai ichan pidu ngaakpada aisu taningoi duneba asai ichan pidu so masu thobak se ama kupnom no pane nupi ni na ko masu kupnom no panina mana masina ngaakpam thar masu taningoi duneba adugi ani sina launarapa khanarapa matamda manim bok oibado masu ahana moiribnina ngangaktoribne mamau nupi siga ngangaktoribne abako adu mau nupi sina khandoineba mau ingonda ngange masan pidu di ngangdrena adai masan pidu su ngangdoribne ba mama aduna masan pidu ngangakpa matamda masan pidu no khandoineba ningonda na nganga mau siga di ngangde mau sine ngoda kai usitoina da asai manim sabi su ludra lubne abako ado khanari base akoi nupi masen ta leisanara khanni abako aduna manem sabi su yamna lui mamu nupi sabi du su yamna lui aduga masan piu remi du su yamna lui ko ado makubok haibasidi makuboka mamu nupi ga khane yasu tagande anambana tagande ko aduga magi mowa mapuroi badudi madi kai hayni mowa mapuroi budi matang dadi kai hainu ni mayam ne khangera madi kanagi wano haiduri base ko amaron da haire amai misang jangi haini amaron da haire amai misang jangi haini aduna nupi khoi samana na leiragadi manem sabi macha nupi sabi amadi mamo nupi sabi mayam sina amagi ama understanding oiragadi khanaba leitere ko ichinau mayam hello ichinau mayam jeune hoji ai video nam ge na si puthora bane ba ko stand se the video nam ge na puthora ga hoji phone se mokam lae meeting ama leire mayam pham na ngai na leire laktaba ya de na khoi hojai district ki kaino akhoi maira gu president oi ba iche ga district ki ni ko aduga secretary ga na phone tore aina joint secretary na ba mayam ama pham na ngai na leire ei video se thangat ka da ba matam se asum phangda duna leire aduga tanja se da hojai gi yam nongai ba paw ma su leire ba ko akhoi gi hojai gi oina mioi ani amadi manipur da gi oina laiba handaki अखोगी मयाम नसु हेना खंगनरबा हिजम एराबोट अखोई मयाम गी लमयान बने आइना खंगनरिबा इकाय खुमदा मतिक चारबा हिजम एराबोट की ओइना अखोई अवार्ड पिनाबदो अदो होजाई दगी सु मियोय अनि अवार्ड पिदोरेबा ओजानी अदु मै नोंगाइबा पाव खरा आई वीडियो जे सेम गे खनबनेबा अदो वीडियो सेम गे तौरै तंजा सिदा आई स्टैंड गा लोइ पुथोबनी को वीडियो सेम गे ना अदो को फोन तौरे मयाम म पुन्ना गाइना लेरे ngarang nahan date 19 दगी meeting se continue mi khanaba imung manung mauga manem ga khanaba aduga paisa to na ba asugum bagi mayam se lakpa se video se nambagi matam se sangdare ba adumapu smaina hojai district ki oina maira gi phamama paibra banina akoina khun gi akoi hojai manung da leriba metei khun mayam se gi oina amuk pakamuk tongana apun boina hojai district sima gi oina maira paibi gi akoina phamama paibra banina ko lau hairabani chattare kadai amagi da chatle amagi da chatluranu adusu michang mi khan nai haiba aduna ai video thangat pase continue amata thangat pangam dare ba ado chinau mayam ai hujik chalu gi ge ado mayam video se amuk thangat na bo hona jera kya ba matam phangba ka thangat jera ke ado matam se handak phangda badagi video se thagat pangam da bani chang nai na ado chinau mayam hoin mafam do jawraga mayam pulam bodo amga mayam do uchara ke ko hoi desme mem lae ando edi akoi sega hojai gi osi sar lae ma akoi mafam se lakpai khong blok thui ki mondir ai tu sip mondir count oi matro gol line oi matro gol DSP mem ni me ai gi se ko sana khoi hojai gi osi sar sana akhoi gi manipuri state council gi akhoi state member ni lai tong jana kham na ko sonda lai sina mayam se loi lai DSP mem ni me ai gi se ko sana khoi hojai gi osi sar sana akhoi gi manipuri state council gi akhoi state member ni lai tong jana kham na ko sonda lai sina mayam se loi lai इसिनाव मैम पारी मोम चैनल सिबु यंगबिरिबा मैम पुनम पुई काय खुमनजरी ngasi thamjariba video sida asoiran yaukhiwa kya leraga so ngakpi waina pari mom channel la yengbiриba मैम पुनम ge famda ikok nonjari kanglei pakna yai fare ibudo pakhang mana yai fare